Peace Committee Kangleipak Manipur Special 50 na Eng Kumja listing aniga kunhumdoigi Megi Tang ahumdagi Houduna Manipura THOKLIBA ERANG ASHIDA LEIKHIDRABA ATHOUBASINGGI NINGSHING PHURA SADUNA MIYAMDA KHUTSINABAGI SARUK AMA OINA NINGTHOUKHONGDAGI ATHOUBA TARUK AMADI MAMANGDA NINGSHING PHURA SADUNA KHUTSINNAKHRABA ATHOUBA AMAGI MAPHAMDA HEIKAT LEIKAT TAMBAGI THOURAM AMA NGASI NINGTHOUKHONG Old Road Opposite Pump House number 3 da NGASI PANGTHOKHRE THOURAM ADUDA Manipur Lengaki Home Minister Govindas Konthaujam UNLF ki former chairman RK Sanaya Ima Elias Megan DC Bisnupur District ki Puja Elangbam Peace Committee Kangleipak Manipur President KH Rajesh na ATHOUBA mitunglen OINA SARUK yakibaga loinana LEIKHIDRABA ATHOUBA taruki NINGSHING PHURA maikum hangdoktuna miyamda khusinaki THOURAM aduga mari lainana RK Megena fongdokibada ngasi miyamda khusinariba NINGSHING PHURA asida chahi khudingi miyamna haikat leikat tamba laknagani aduga karamna hatna sunaba asi thokhibano hangnarakani amadi ningsingduna leina hogani masina tungkoina hatna sunaba Loishin Kiduna ngasi THOKLIBA charangnaba asi tungi mirolda amuk thoktanaba sinba mathautai THOKLIBA ERANG asi kanglup masel hatnaba yaba hatnaraba matung hatnaba phunaba ngamdraga padrak tanaba chahi ahum Satharagliba ERANG asi yamna laina loba chumde United Nations na piba right to protection of life sokpana civil war gumbani aduna Z kumba thoglaktuna atei mafamda kholau thoglakpagum apunba kholau amadi mathautare haiki THOURAM aduda LEIKHIDRABA ATHOUBA taruki mitam maikum hangdoktuna miyamda khusinaki loinana miyamna haikat leikat tamki Mukhoy matamdadi masi thogal loi habagi adum mukhoy wakal popno masi khangna ekoi masi mirolna masi thoiba hanna sunubagi ERANG ase masi matam samchadana losinaba jongkoni goina masi han thon danabagi thon paika machok dai habse mai thamagi hanna sunubasi sangta sun chatheringai hayeng ekoi tungi mirol singna ni tang na hingmang mai film se masi hanjabya one have se masi akoi loino khangmin ba choktai mo khangmin na bo loino na masi adum ba hanna se ERANG sing se masi misam miyang gi kholau degi political level the wari sanaba de kulai paibo sing wari san chathasanu adu khoi maro be de se misam miyang gi apun ba kholau mo choktai na kale misam miyang gi apun kholau di karino stop this violence mas hanu sano je to haise masi paul se pion sangi hada ina dili de chalu bo tab da so ni ge media khada mayamda photo ki wa khum singai tara masi koi manipur global manipur diaspora gi mayam adu community roja magle mite sulai naga sulai koki sulai mayam loi le malemi almost le pak mayam le koi mayam apno kholau na violence lepo all violence lefalo I will call out to die as my family. To be done, some cut never says you got other some Hana Halaga, Perino says, how is it for other must control the only Laxani had an how them the hang to Kakane for them Air Force aeroplane, and partial like the Laming Camp Tazakre. Other say he home hele, push power, lay please a participatory, Marana, Story. Masih mete ko mete khadara na tana hoji nagasu target ore ko masih nadi hoji kime exam sieng kal kari barang masih ore noise adu masih perhani aku masih hana laga chokta jego phunabang amdagi adum tarak tahan bedo adu filmnya juga noi wai sana rayo thado chumde wai sana ro yana film sem sangewa India government, state government